mayambu ahana maktada warina somgi maiketiki iko nonna taram noksiri hauji muktabirasi aikoina pujarak warida mahigi puriki kunni pansuba tangka ngasi tangka asitana warisina kari kamdori bahabado mayam puna magna wari ase puna taminarasi tabirasi mahigi puriki kunni pansuba tangka kuntare suba tangka adugi losilakka matamdani nanauna masada akibi yamna phawba amadi asumba lambi amada lakpa pamadagi mangna aronba khudimasing ase kungkungda loina haidotlammi tathotlammi khudimasing ase loina hairaba taklaba tungdadi nanaw masama magi masada aki tujungba yamna phore karigidamakta phawriba maiba manaw nupa phattaba phaibo ado mahaki sati chatiba tongkana mahi kaya malai habase mana khangi adubu kungkungna mana ngasi haidotlibase magi hingba amadi siba ani langdaidini habase manasu khangi maibadugi aronba karigumma matamdana mahakse mangba ngamba aduga mana onba ngamba saklon kharam suledi wari khudimasing ase loina hairaba tung makhoi ani adum chalai hojikti asum chalakka matam asida maibadugi laisanapam magi punpham magi tinpham haibtare bafam ase chap chani yaukhirami masigi mafam asi yobadagi hojiki nanaw hariba maiba nupa ase madi hena kikhlai yamna pakhalai masidagi bafam asidi yore adubu aidi changma ngamroi haduna mana wahare wadu harakpada magi akiba kaya adubu kungkungna themi karimata kigano nangna ai kulisida payo aduga changsilaw haduna kungkungna maba themnaga makhoi ani se chalai mafam ase mamnaga mamane yamna kiba mong mato habdusu adum ore kungkungdi magi masada nasungba tujungba karimata phaude makhoi ani asum chalakka matam asidani kadomdagi lakpa sawumno khangde nanawbu magi maksam paduna makhoi ani khutsamnaga laklibse nakallamuramda chingbugum towi nanaw kungkungna maba makhutta paiduna adum chalamba tarbasu harga mahakse longna taki mana longna tabagi mong mato si ubada kungkung chablebe kedore asumna haiduna mahagna nanaw busi khali adubu nanawdi magi masase leng otpada yamna waba mong mato habdu werami karigidama oiriba mahagna mateng pangliba mana tawriba thoram khudimasing asidi ngasaigi maiba phattabasina loina khangkhre loina ukre masidagi mangonda haina saina ase phangalagi yawna phangalibani tawgi yawna toribani nanawna masadu lengotpadi yamna waba masadu singmaduna tawbasidadi kukungna mabu lenghal farabri yengu haire masigi matam ase manak nakpada hawribu upambi singdagi usek singna yakna tengthaba amadi kappagi khombi khunjel sing ase makhoi puna tai khunjel asibu hek tarabadi yamna sathiba mong mato mu organi habse ngasaigi maiba nanaw hariba nupa asidi khangi masidagi nanaw hariba nupa asina soiroi ngasi ki ahinga sida misi mina tholagani oja aibudi waruganu ko oja su owa bataragani aduga aidi ngasi gi numiti siragani ai siragani khangi haduna masa matomta magi makhuri ase adum pasinjare mana pasilibse magi makhuri asida karino khangdaba saudaba amana mabu chapkhre mabu chaplaga adum chingmani kungkungsu mai gi phrilili phaniyamna hai khangi haibadani adubu asigumlaba sathibagi mong mato kaya matoropusidi masu gyan mame mana mangakta pasilaga ai ware ai sigadore haribasi karino haduna mana yengi adubu sukhang khangmangamdre kadaitagi karam turna toribano khangmangamdre makhurida kanna lakshin bi helaba nanawdi mamilase tharo maro ongklai aduga masindagi kungon phab uraktuna ik tawraga adum chingba hore kungkungsu magi makhurida chapliba mangonda yanma thona phabadona toribase kannabi yamna kanna honaki adubu saudaba saktam mana maba chingba chapna tawbasida kadaidagi lakpana su khangdabanina kungkungna mabadi mateng pangma ngamle asumna mikup amani maba yamna wahalami maba chappa yaba chaplaga hojikti maba thatore matam asida
masa pumma lekthaduna masa pumma gyan mangduna laimai thaktana naw takirami mana takiba matam asida mahakpu amukan lenghal laga gyan tabra haduna kawi lenghal laga hodokli adubu pana kanna hodolabasu gyan tarakpa mikap thurakpadi karimata tawkiramne asumna kungkungna mabu hodolingai matam asidasu saudaba sakta masina amukasu kungkungbu singba hore adubu nanaw hairiba nupa asida singjaba tarabasu kungkungdadi asigumba thabase tawna honaba matamda tasenamang awabegi masakni singbudi singi adubu kungkungi matik mayai magi mahina hena yamna kanna kankibana mabu singdana pubudi ngamde ngasai makai nanawda kanna chapa matamda kungkungna karino kamdawbuno haiba masak khangma ngamdrabasu hojikti mangonda chaptuna chinga matam asida kungkungna saktam ase khangma ngamkhirami saktam chingase magi metu urakle mangonda yalakpa chinglakpa tawbadagide masidagi saroi phattaba singase kungkungna hekta lanthinari mana mayokna bhore yamna kanma lanphamni maiba phattaba adugesu ngasigi numit asida kungkungbu losilage habigi matagum mana sanarakpa magi sati raba lai kaya mathadore bakoi singase kungkungi manakta changma matamadi adumak awaba nangi makoina ahanna matamadi ngamladabagi mongda yamna kana lanthingni adubu kungkungi matik mayaina sukki matik kanmanina karimata changma ngamdre changlu khudima singase aremba tare maithiba nangle kungkung hanblaite saro singasiba maithiba piraba tungda ngasai gi lekthaduna tariba nanaw hariba nupase mana hului lenghal mabu mikap thuraknaba gyan tahanaba hone adubu hojik phawba mikap thurakpa gyan tabadi karimata leite kungkungna pamlibase maiba phattabadubu mana maithiba pibaduni nanawbu ngaktang lenghan matamda mana gyan taraktabadagi kungkungse mafamsida mahak lehusunu aidi maibadu thidaba yade haduna mahakse hawgalae aduga mafam aswaida magi laisanafam magi itinfam oyaba khangmadagi koithi thi bore masi narak mungsong asongba kungkungna koithi thiduna changi asumna mana koithi thirakpa koilawba matam asidadi ngasai maibdudi kungkungna asomna tawriba mana thiriba khudima singase loina taribani loina khanglibani maksu honaba yaba honai yengba yaba yengi thajilakpa yaba kaya ma thajilai adubu loina maithiba nangnaba matam asida maibdusu magi masada aki tujungba phawdaba nate kiribani adubu ngasigi mikup asida kungkungbudi maithiba pirage habagi matagum masu angam mathakta honarakpani asumna kungkungna mafam aswaida koi thiram thirakka matam asidadi ngasai magi lai sanafam magi lai itinfam oiriba masigi mafam ase chap chana khangkhre ukre adubu maibdudi mafam aswaida soidanamaki mahak lakani khangmadagi mahakdi nakal lamada muk thedokhrabani adubu kungkungdi mafam asi yawba matam asida magidamaka thamlamliba pochesi sati raba saru mako khong maka khut maka mayam asi ubada munamuna yengi amambu oirbasu kungkungi mitadi khudimasing ase loina uba ngami loina khangma ngami yamna satiba mahaini mangona seliba mayam ase munamuna yengi aduga saubadi helaba thawai yamna chaklaba kungna khudimasing ase amamdong oina pat thadala i lamthare magi lai sanfamgi thalama posesing kaukhai i yan khare loina thukai bhore asumna kungkungna mafam asigi leiba posesing ase hekta jala melam shabani kuptu thukai bani asumna thugai bi yaba thugai re mangan mi yaba manghalle asiguma mong mata wasidadi ngasai gi maiba phattabase amakana shawba henkibani mahangna laman kuma pami magi mayam hatkiba aduga kula sikiba kudima singa sigi laman kumlage ngasigi ahinga sida mabulo siligi khanmani adubu kungkungna handana landarakpa kungkungna handana sati ba thabak kaya matorakpada mahakse pambai leitabana khoirin tamak chalaga tokpuni ya aigi dinfam asisu thugairaba aiki togani masidagi shauning mada helba mahak ase magi lai thadokpagi mutta
ꯃꯍꯥꯛ ꯑꯣꯏꯅ ꯂꯥꯟꯊꯦꯡꯅꯔꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯁꯤ ꯃꯥꯏꯕꯗꯨꯅ ꯈꯜꯂꯛꯏ꯫ ꯑꯗꯨꯕꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯃꯨꯛꯇꯪꯗꯤ ꯆꯥꯡ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯂꯩꯔꯣꯟ ꯈꯔ ꯁꯣꯜꯂꯤ꯫ ꯃꯥꯒꯤ ꯐꯤꯗꯩꯗꯁꯨ ꯄꯣꯠꯆꯩ ꯈꯔ ꯌꯦꯞꯂꯤ꯫ ꯃꯁꯤꯒꯤ ꯄꯣꯠꯆꯩꯁꯤꯡ ꯑꯁꯤ ꯑꯃꯨꯛ ꯂꯧꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯃꯁꯤꯟꯗꯒꯤ ꯂꯩꯔꯣꯟ ꯈꯔ ꯁꯣꯜꯂ ꯀꯥꯞꯁꯤꯜꯂꯤ꯫ ꯃꯅꯥꯛꯇ ꯊꯝꯂꯤꯕ ꯏꯁꯤꯡ ꯑꯁꯤ ꯑꯃꯨꯛ ꯍꯩꯖꯤꯜꯂꯤ꯫ ꯑꯗꯨꯒ ꯍꯟꯗꯃꯨꯛꯇꯤ ꯌꯥꯝꯅ ꯁꯥꯊꯤꯕ ꯁꯛꯂꯣꯟ ꯑꯃꯈꯛ ꯃꯥꯅ ꯊꯣꯛꯍꯜꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯁꯛꯂꯣꯟ ꯑꯁꯤ ꯀꯨꯡꯀꯨꯡ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯕꯨ ꯃꯥꯏꯊꯤꯕ ꯄꯤꯔꯣ, ꯃꯥꯕꯨ ꯍꯥꯠꯂꯣ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯃꯥꯅ ꯊꯥꯔꯛꯏ꯫ ꯃꯁꯤꯁꯨ ꯆꯪꯁꯤꯜꯂꯛꯏ꯫ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯃꯁꯤꯃꯗꯤ ꯂꯥꯟꯊꯦꯡꯅꯕ ꯃꯥꯕꯨ ꯃꯥꯌꯣꯛꯅꯅꯕ ꯍꯣꯠꯅꯕ ꯃꯇꯝ ꯑꯁꯤꯗ ꯀꯨꯡꯀꯨꯡꯁꯦ ꯃꯁꯥꯗ ꯑꯋꯥꯕꯗꯤ ꯈꯔ ꯐꯥꯎꯏ꯫ ꯑꯗꯨꯕꯨ ꯃꯉꯣꯟꯗ ꯋꯥꯒꯦ ꯑꯗꯨꯅ ꯋꯥꯕꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯋꯥꯒꯅꯤ? ꯉꯥꯏꯍꯥꯛꯇꯪ ꯋꯥꯈꯤꯕ ꯇꯥꯔꯕꯁꯨ ꯀꯨꯡꯀꯨꯡꯅ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯆꯕ ꯈꯨꯗꯨꯝ ꯆꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯏ꯫ ꯑꯁꯨꯝꯅ ꯑꯃꯨꯛꯀꯁꯨ ꯊꯥꯖꯤꯜꯂꯛꯄ ꯁꯔꯣꯏ ꯑꯁꯤ ꯀꯨꯡꯀꯨꯡꯅ ꯌꯥꯝꯅ ꯂꯥꯏꯅ ꯃꯥꯏꯊꯤꯕ ꯄꯤꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯄꯥꯝꯕꯩ ꯀꯔꯤꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯑꯀꯣꯏꯕꯒꯤ ꯄꯣꯠꯆꯩꯁꯤꯡ ꯂꯣꯏꯅ ꯊꯨꯒꯥꯏꯈ꯭ꯔꯦ, ꯃꯥꯡ ꯇꯥꯛꯍꯟꯕ ꯌꯥꯕ ꯇꯥꯛꯍꯟꯈ꯭ꯔꯦ꯫ ꯍꯟꯗꯃꯨꯛꯇꯤ ꯀꯨꯡꯀꯨꯡꯅ ꯍꯟꯗꯅ ꯃꯈꯧ ꯄꯣꯡꯅ ꯂꯥꯎꯈꯠꯂꯛꯏ꯫ ꯊꯣꯛꯂꯛꯑꯣ, ꯅꯪꯒꯤ ꯃꯥꯡꯗ ꯑꯩ ꯂꯦꯞꯂꯔꯦ꯫ ꯅꯪꯅ ꯉꯝꯂꯦ ꯑꯩꯕꯨ ꯍꯥꯠꯂꯣ, ꯑꯩꯅ ꯉꯝꯂꯦ ꯅꯪꯕꯨ ꯃꯥꯏꯊꯤꯕ ꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯀꯨꯡꯀꯨꯡꯅ ꯀꯣꯏꯔꯥꯎ ꯂꯥꯎꯕ ꯍꯧꯒꯠꯂꯛꯏ꯫ ꯍꯟꯗꯃꯨꯛꯇꯤ ꯆꯦꯟꯐꯝ ꯂꯩꯇ꯭ꯔꯕ, ꯍꯣꯠꯅꯕ ꯌꯥꯕ ꯍꯣꯠꯅꯔꯕꯁꯨ ꯃꯥꯏꯊꯤꯕ ꯅꯪꯂꯕ ꯃꯥꯏꯕꯁꯦ ꯊꯣꯛꯂꯛꯏ꯫ ꯀꯨꯡꯀꯨꯡꯒꯤ ꯃꯥꯡꯃꯛꯇꯗ ꯂꯦꯞꯂꯔꯦ꯫ ꯀꯨꯡꯀꯨꯡ ꯃꯥꯏꯕꯗꯨ ꯎꯕ ꯃꯇꯝ ꯑꯁꯤꯗ ꯈꯨꯇꯨꯝ ꯑꯁꯤ ꯀꯟꯅ ꯇꯥꯁꯤꯜꯂꯤ꯫ ꯂꯃꯟ ꯈꯨꯝꯅꯤꯡꯕꯅ ꯉꯥꯎꯔꯕꯅꯤ꯫ ꯑꯗꯨꯒ ꯃꯥꯏꯕꯗꯨꯅꯁꯨ ꯀꯨꯡꯀꯨꯡꯕꯨ ꯎꯕ ꯃꯇꯝ ꯑꯁꯤꯗ ꯃꯥꯒꯤꯁꯨ ꯃꯌꯥꯝ ꯍꯥꯠꯈꯤꯕ, ꯑꯗꯨꯒ ꯀꯨꯜꯂ ꯁꯤꯈꯤꯕ ꯀꯌꯥ ꯑꯁꯤꯒꯤ ꯑꯃꯠꯇꯅ ꯂꯃꯟ ꯈꯨꯝꯂꯒꯦ ꯍꯥꯏꯗꯨꯅ ꯃꯥꯁꯨ ꯈꯜꯂꯤꯕꯅꯤ꯫ ꯍꯟꯗꯃꯨꯛꯇꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯀꯟꯕ ꯂꯥꯟꯐꯝ ꯑꯃ ꯍꯥꯏꯕꯗꯣ ꯑꯣꯏꯔꯛꯏ꯫ ꯃꯥꯏꯕꯁꯤꯅ ꯍꯦꯛꯇ ꯆꯣꯡꯁꯤꯟꯗꯨꯅ ꯀꯨꯡꯀꯨꯡꯕꯨ ꯇꯥꯞ ꯐꯥꯏ, ꯑꯗꯨꯒ ꯅꯝꯅꯕ ꯃꯥꯕꯨ ꯍꯥꯠꯅꯕ ꯍꯣꯠꯅꯩ꯫ ꯀꯨꯡꯀꯨꯡꯁꯨ ꯃꯥꯏꯕꯁꯤꯅ ꯃꯉꯣꯟꯗ ꯆꯞꯂꯤꯕ ꯀꯌꯥ ꯑꯁꯤ ꯃꯁꯤꯕꯨ ꯉꯥꯛꯊꯣꯛꯅꯕ ꯃꯥꯅꯁꯨ ꯑꯃꯨꯛ ꯍꯟꯅ ꯃꯥꯏꯕꯁꯤꯕꯨ ꯅꯝꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯩ꯫ ꯑꯅꯤ ꯑꯁꯤ ꯀꯤꯠ ꯀꯤꯠ ꯍꯦꯛꯇ ꯅꯝꯅꯩ꯫ ꯃꯥꯏꯕꯁꯤꯅꯁꯨ ꯍꯦꯟꯗꯦ, ꯑꯗꯨꯒ ꯀꯨꯡꯀꯨꯡꯅꯁꯨ ꯇꯥꯕ ꯅꯠꯇꯦ꯫ ꯀꯨꯡꯀꯨꯡꯅ ꯑꯃꯨꯛ ꯅꯝꯒꯅꯤ, ꯃꯥꯏꯕꯁꯤꯅ ꯑꯃꯨꯛ ꯅꯝꯒꯅꯤ꯫ ꯑꯅꯤ ꯑꯁꯤ ꯀꯤꯠ ꯀꯤꯠꯀꯤ ꯅꯝꯅꯩ꯫ ꯑꯃꯅ ꯍꯦꯟꯗꯦ ꯑꯃꯅ ꯇꯥꯗꯦ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯗꯨꯕꯨ ꯑꯍꯥꯟꯕ ꯃꯇꯝꯗꯗꯤ ꯃꯥꯏꯕꯁꯤꯅ ꯑꯗꯨꯝ ꯂꯥꯛꯆꯕꯒꯨꯝ ꯇꯧꯏ꯫ ꯀꯨꯡꯀꯨꯡꯁꯦ ꯑꯌꯥꯝꯕꯅ ꯃꯈꯥ ꯊꯥꯡꯉꯤ꯫ ꯃꯥꯏꯕꯁꯤꯅ ꯃꯍꯥꯛꯅ ꯅꯝꯅ ꯅꯝꯅ ꯃꯆꯤꯟꯗꯒꯤ ꯂꯩꯔꯣꯟ ꯁꯣꯜꯂꯤ, ꯑꯗꯨꯒ ꯂꯩꯔꯣꯟ ꯁꯣꯜꯂꯕ ꯈꯨꯠ ꯑꯁꯤꯅ ꯀꯨꯡꯀꯨꯡꯒꯤ ꯃꯥꯏꯗ ꯑꯃ ꯊꯥꯖꯤꯜꯂꯛꯏ꯫ ꯀꯨꯡꯀꯨꯡꯁꯨ ꯑꯗꯨꯝꯅ ꯁꯣꯜꯂꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨꯅ ꯃꯥꯒꯤ ꯃꯥꯏꯗ ꯊꯥꯕ ꯃꯇꯝ ꯑꯁꯤꯗ ꯀꯨꯡꯀꯨꯡꯁꯦ ꯉꯥꯏꯍꯥꯛꯇꯪꯗꯤ ꯒ꯭ꯌꯥꯟ ꯃꯥꯡꯕꯒꯨꯝ ꯇꯧꯏ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯁꯨ ꯍꯣꯠꯅꯕ ꯂꯩꯇꯅ ꯃꯥꯏꯕꯁꯤꯕꯨ ꯃꯥꯅ ꯃꯥꯏꯊꯤꯕ ꯄꯤꯔꯒꯦ ꯃꯇꯥꯒꯨꯝ ꯍꯦꯛꯇ ꯂꯥꯟꯊꯦꯡꯅꯕ ꯇꯧꯔꯛꯏ꯫ ꯑꯁꯨꯝꯅ ꯑꯅꯤ ꯑꯁꯤꯒꯤ ꯂꯥꯟꯊꯦꯡꯅꯕ, ꯑꯅꯤ ꯑꯁꯤꯒꯤ ꯃꯇꯧ ꯀꯨꯝꯍꯩ ꯑꯁꯤꯕꯨ ꯎꯕꯗ ꯑꯀꯣꯏꯕꯗ ꯍꯧꯔꯤꯕ ꯎ ꯋꯥ ꯄꯥꯝꯕꯤꯁꯤꯡꯗ ꯇꯣꯡꯂꯤꯕ ꯎꯆꯦꯛꯁꯤꯡ ꯑꯁꯤ ꯍꯦꯛꯇ ꯀꯞꯄꯅꯤ, ꯃꯈꯣꯏꯁꯦ ꯀꯟꯅ ꯀꯟꯅ ꯈꯣꯡꯕꯅꯤ꯫ ꯃꯇꯤꯛ ꯃꯌꯥꯏ ꯆꯦꯜꯂꯤꯕ ꯑꯅꯤꯒꯤ ꯂꯥꯟꯐꯝꯅꯤ, ꯑꯅꯤꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯌꯥꯝꯅ ꯁꯥꯊꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯃꯁꯨ ꯑꯣꯏꯔꯤ꯫ ꯀꯔꯤ ꯑꯣꯏꯔꯤꯕ? ꯑꯅꯤ ꯑꯁꯤ ꯅꯝꯅꯕ ꯃꯇꯝ ꯑꯁꯤꯗ ꯃꯥꯏꯕꯁꯤꯅ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯃꯥꯅ ꯊꯝꯂꯛꯄ ꯄꯣꯠꯆꯩ ꯌꯥꯝ ꯂꯩꯔꯤ꯫ ꯀꯔꯤ ꯀꯔꯤ ꯄꯣꯠꯆꯩꯁꯤꯡ? ꯈꯨꯜ ꯑꯁꯤꯃꯛꯇꯗ ꯃꯤꯑꯣꯏ ꯀꯌꯥ ꯀꯌꯥ ꯁꯤꯈ꯭ꯔꯦ꯫ ꯃꯥꯏꯕ ꯃꯁꯥꯃꯛꯅ ꯂꯧꯇꯨꯅꯗꯨꯅ ꯍꯥꯠꯈꯤꯕ ꯃꯤꯑꯣꯏ ꯀꯌꯥ ꯀꯌꯥ, ꯅꯨꯄꯤ ꯑꯣꯏꯕꯤ ꯀꯌꯥꯕꯨ ꯃꯥꯅ ꯄꯥꯝꯖꯕ, ꯃꯥꯅ ꯃꯤꯇꯥꯕꯗꯒꯤ ꯃꯈꯣꯏꯒꯤ ꯅꯨꯄꯥꯁꯤꯡꯕꯨ ꯐꯠꯇꯕ ꯂꯥꯏꯁꯤꯡ ꯊꯥꯖꯤꯟꯗꯨꯅ ꯂꯥꯏꯑꯣꯛꯅꯍꯟꯗꯨꯅ ꯍꯥꯠꯈꯤꯕꯁꯨ ꯌꯥꯎꯏ꯫ ꯃꯁꯥꯒꯤ ꯃꯇꯝ ꯂꯣꯏꯗꯨꯅ ꯅꯥꯗꯨꯅ ꯁꯤꯈꯤꯕ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯏ꯫ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯄꯣꯠꯂꯣꯏꯕ ꯐꯨꯝꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯁꯔꯨ ꯁꯌꯥꯡꯁꯤꯡ ꯑꯁꯤ ꯃꯥꯅ ꯂꯣꯟꯅ ꯂꯣꯟꯅ ꯂꯧꯏ, ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯊꯋꯥꯏ ꯃꯤꯔꯣꯜꯁꯤꯡ ꯑꯁꯤꯕꯨ ꯃꯥꯅ ꯀꯧꯗꯨꯅ ꯁꯥꯟꯅꯩ꯫ ꯆꯤꯡꯈꯣꯡ ꯑꯁꯤ ꯑꯃꯨꯛ ꯇꯣꯏꯕ ꯇꯝꯅꯍꯟꯗꯨꯅ ꯁꯥꯊꯤꯕ ꯊꯕꯛ ꯀꯌꯥ ꯑꯃ ꯃꯥꯅ ꯇꯧꯔꯛꯄꯅꯤ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯉꯁꯤꯁꯨ ꯑꯗꯨꯝ ꯊꯣꯔꯛꯏ, ꯑꯗꯨꯝ ꯌꯦꯡꯏ꯫ ꯃꯈꯣꯏꯁꯤꯡꯁꯤꯅ ꯊꯣꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯑꯅꯤ ꯑꯁꯤꯅ ꯀꯤꯠ ꯀꯤꯠ ꯅꯝꯅꯕꯗ ꯃꯥꯏꯕꯁꯤ ꯌꯥꯝꯅ ꯍꯩ꯫ ꯀꯨꯡꯀꯨꯡꯒ ꯃꯥꯒ ꯅꯝꯅꯕ ꯇꯥꯔꯕꯁꯨ ꯃꯥꯒꯤ ꯃꯆꯤꯟꯗꯗꯤ ꯁꯣꯟꯕꯁꯨ ꯂꯦꯞꯇꯦ꯫ ꯑꯗꯨꯒ ꯑꯀꯣꯏꯕꯁꯤꯗ ꯃꯥꯅ ꯐꯨꯝꯂꯒ ꯊꯝꯈꯤꯕ ꯁꯔꯨ ꯁꯌꯥꯡꯁꯤꯡ ꯑꯁꯤ ꯃꯥꯒꯤ ꯃꯍꯩꯁꯤꯡ ꯑꯗꯨ ꯁꯣꯜꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏꯁꯨ ꯊꯣꯔꯛꯏ꯫ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯍꯦꯛꯇ ꯀꯨꯡꯀꯨꯡꯕꯨ ꯐꯥꯅꯕ ꯅꯝꯅꯕ ꯍꯣꯠꯅꯩ꯫ ꯀꯨꯡꯀꯨꯡꯁꯨ ꯍꯟꯗꯃꯨꯛꯇꯤ ꯃꯌꯥꯝ ꯑꯁꯤꯕꯨ ꯃꯥꯌꯣꯛꯅꯕ ꯂꯥꯟꯊꯦꯡꯅꯕ ꯃꯇꯝꯗ ꯃꯥꯒꯤ ꯃꯁꯥꯗ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯐꯥꯎꯒꯠꯂꯛꯏ꯫ ꯃꯥꯏꯕꯁꯤꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯌꯥꯝꯅ ꯀꯜꯂꯤ꯫ ꯃꯥꯏꯕꯁꯤꯕꯨ ꯉꯥꯛꯊꯣꯛꯀꯗ꯭ꯔꯥ, ꯑꯗꯨꯒ ꯅꯥꯀꯟꯗꯒꯤ ꯄꯥꯏꯁꯤꯜꯂꯛꯂꯤꯕ ꯁꯔꯣꯏꯁꯤꯡ ꯑꯁꯤꯕꯨ ꯂꯥꯟꯊꯦꯡꯅꯒꯗ꯭ꯔꯥ ꯈꯟꯕꯗ ꯃꯍꯥꯛꯁꯦ ꯃꯥꯌꯣꯛ ꯌꯥꯅ ꯌꯥꯝꯅ ꯋꯥꯕ, ꯃꯁꯥꯗ ꯑꯃꯨꯛ ꯆꯣꯛꯊꯔꯛꯄ ꯍꯥꯏꯕꯗꯨ ꯑꯗꯨꯝ ꯐꯥꯎꯏ꯫ ꯑꯗꯨꯕꯨ ꯉꯝꯗꯕꯗꯤ ꯌꯥꯗꯦ꯫
ꯃꯔꯛ ꯑꯁꯤꯗ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯆꯣꯛꯊꯔꯨꯕ ꯇꯥꯔꯕꯗꯤ ꯑꯩꯍꯥꯛ ꯁꯣꯏꯗꯅꯃꯛꯀꯤ ꯊꯋꯥꯏ ꯃꯥꯡꯒꯅꯤ ꯍꯥꯏꯕꯁꯤ ꯃꯥꯅ ꯈꯪꯏ꯫ ꯑꯗꯨꯅ ꯆꯣꯛꯊꯕ ꯅꯥꯏꯗ ꯅꯥꯏꯗ ꯑꯗꯨꯝ ꯂꯥꯟꯊꯦꯡꯅꯔꯛꯏ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯅꯥꯀꯟ ꯅꯥꯀꯟꯗꯒꯤ ꯄꯥꯏꯁꯤꯜꯂꯛꯄ ꯁꯔꯨ ꯁꯌꯥꯡ ꯁꯛꯇꯝ ꯀꯌꯥ ꯑꯁꯤꯅ ꯀꯨꯡꯀꯨꯡꯕꯨ ꯌꯥꯝꯅ ꯋꯥꯍꯜꯂꯔꯦ, ꯃꯥꯕꯨ ꯅꯝꯁꯤꯟꯗꯨꯅ ꯃꯥꯕꯨ ꯍꯥꯠꯀꯗꯕꯒꯤ ꯌꯥꯝꯅ ꯇꯧꯔꯛꯏ꯫ ꯑꯁꯨꯝꯅ ꯃꯉꯣꯟꯗ ꯑꯋꯥꯕ ꯆꯩꯊꯦꯡ ꯌꯥꯝꯅ ꯄꯤꯔꯕ ꯃꯍꯥꯛꯄꯨ ꯁꯔꯨ ꯁꯌꯥꯡ ꯁꯔꯣꯏꯁꯤꯡꯁꯤꯅ ꯐꯥꯔꯒ ꯊꯝꯈꯤꯕ ꯃꯇꯝ ꯑꯁꯤꯗ ꯃꯥꯏꯕꯁꯦ ꯉꯁꯥꯏꯃꯛꯀꯤ ꯋꯥꯔꯨꯕꯒꯤ ꯁꯣꯔ ꯑꯁꯤ ꯀꯟꯅ ꯍꯣꯜꯂꯤ꯫ ꯑꯗꯨꯒ ꯀꯨꯡꯀꯨꯡꯕꯨ ꯐꯥꯔꯒ ꯂꯩꯔꯕ ꯃꯇꯝ ꯑꯁꯤꯗ ꯃꯥꯅ ꯋꯥ ꯍꯥꯏꯔꯛꯏ, "ꯍꯦ ꯅꯨꯄꯥ ꯃꯆꯥ, ꯅꯍꯥꯛ ꯍꯧꯖꯤꯛꯇꯤ ꯀꯗꯥꯏ ꯆꯠꯀꯅꯤ? ꯀꯗꯥꯏꯗꯕꯨ ꯂꯩꯒꯅꯤ? ꯉꯁꯤꯒꯤ ꯑꯍꯤꯡ, ꯉꯁꯤꯒꯤ ꯃꯤꯀꯨꯞ ꯑꯁꯦ ꯅꯪꯅ ꯇꯥꯟ ꯆꯥꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯄꯗꯒꯤ ꯉꯁꯤꯗꯤ ꯅꯍꯥꯛꯄꯨ ꯂꯥꯞꯅ ꯊꯥꯕ ꯇꯥꯕꯅꯤ꯫ ꯑꯩꯒ ꯇꯥꯆꯧ ꯑꯗꯨꯒ ꯀꯨꯂꯥ, ꯃꯈꯣꯏ ꯈꯨꯗꯤꯡꯃꯛꯀꯤ ꯊꯋꯥꯏ ꯑꯁꯤꯅ ꯄꯦꯟꯅꯕ, ꯃꯈꯣꯏ ꯈꯨꯗꯤꯡꯃꯛꯀꯤ ꯊꯋꯥꯏꯅ ꯅꯤꯡꯇꯝꯅꯕ ꯉꯁꯤꯗ ꯅꯍꯥꯛꯄꯨ ꯑꯃꯨꯛ ꯍꯟꯅ ꯂꯥꯏꯔꯝꯂꯦꯟꯗ ꯑꯩꯅ ꯊꯥꯕꯤꯕ ꯇꯥꯕꯅꯤ꯫ ꯅꯪꯒꯤ ꯁꯣꯟꯒꯗꯕ ꯂꯥꯏ ꯁꯣꯜꯂꯣ꯫ ꯅꯍꯥꯛ ꯃꯇꯤꯛ ꯃꯌꯥꯏꯗꯤ ꯈꯔ ꯀꯜꯂꯤ꯫ ꯅꯍꯥꯛꯄꯨꯗꯤ ꯑꯩꯅ ꯊꯥꯒꯠꯂꯤ꯫ ꯑꯗꯨꯕꯨ ꯑꯩꯒ ꯂꯥꯟꯊꯦꯡꯅꯅꯕ ꯅꯪꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯂꯕꯅꯤꯅ ꯅꯍꯥꯛꯁꯨ ꯑꯩꯒ ꯌꯦꯛꯅꯕꯅꯤ꯫ ꯅꯍꯥꯛꯄꯨ ꯉꯁꯤꯗꯤ ꯑꯩꯅ ꯂꯥꯏꯔꯝꯂꯦꯟꯗ ꯊꯥꯔꯒꯅꯤ, ꯁꯣꯏꯗꯅꯃꯛꯀꯤ ꯊꯥꯔꯒꯅꯤ" ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯇꯣꯟ ꯇꯨꯝꯕ ꯌꯣꯠꯆꯩ ꯑꯃꯈꯛ ꯄꯥꯏ꯫ ꯑꯗꯨꯒ ꯀꯨꯡꯀꯨꯡꯕꯨ ꯃꯥꯅ ꯊꯤꯟꯅꯕ ꯆꯪꯁꯤꯜꯂꯛꯏ꯫ ꯀꯨꯡꯀꯨꯡꯁꯨ ꯑꯉꯛꯄꯒꯤ ꯃꯁꯛꯅꯤ꯫ ꯁꯔꯣꯏꯁꯤꯡ ꯑꯃꯗꯤ ꯐꯠꯇꯕ ꯁꯔꯨ ꯁꯌꯥꯡ ꯃꯌꯥꯝ ꯑꯃꯅ ꯃꯥꯕꯨ ꯐꯥꯔꯒ ꯊꯝꯕ ꯇꯥꯔꯕꯁꯨ ꯑꯗꯨꯝꯅ ꯌꯣꯠꯆꯩ ꯑꯃ ꯄꯥꯏꯗꯨꯅ ꯆꯪꯁꯤꯜꯂꯤꯕ ꯃꯥꯏꯕꯁꯦ ꯃꯥꯅ ꯉꯥꯛꯊꯣꯛꯄ ꯉꯝꯃꯤ꯫ ꯌꯣꯠꯆꯩ ꯑꯁꯤ ꯃꯈꯥꯗ ꯇꯥꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯕꯨ ꯐꯥꯔꯝꯕ, ꯃꯥꯕꯨ ꯌꯥꯜꯂꯝꯕ ꯁꯔꯣꯏ ꯑꯃꯅꯤ ꯁꯔꯨ ꯁꯌꯥꯡ ꯀꯌꯥ ꯑꯃ ꯀꯨꯡꯀꯨꯡꯅ ꯂꯥꯛꯇꯨꯅ ꯂꯪꯕꯅꯤ꯫ ꯃꯥꯅ ꯂꯪꯕ ꯃꯇꯝꯗ ꯐꯠꯇꯕ ꯁꯔꯨ ꯁꯌꯥꯡꯁꯤꯡ ꯑꯁꯤ ꯂꯥꯞꯅ ꯂꯥꯞꯅ ꯄꯥꯏꯊꯣꯛꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯃꯨꯛ ꯆꯪꯁꯤꯜꯂꯛꯏ꯫ ꯀꯪ ꯍꯥꯏꯗꯣꯛꯄꯒ ꯆꯞ ꯃꯥꯟꯅꯩ꯫ ꯀꯨꯡꯀꯨꯡ ꯌꯥꯝꯅ ꯋꯥꯔꯦ, ꯃꯁꯥ ꯄꯨꯝꯕ ꯆꯣꯛꯊꯔꯕꯅꯤ꯫ ꯃꯍꯥꯛꯅ ꯂꯥꯟꯊꯦꯡꯅꯔꯤꯕ ꯀꯌꯥ ꯑꯁꯤ ꯑꯔꯦꯝꯕ ꯇꯥꯔꯛꯀꯗꯣꯔꯦ, ꯃꯍꯥꯛ ꯃꯥꯏꯊꯤꯒꯗꯧꯔꯦ ꯍꯥꯏꯕꯁꯤ ꯑꯗꯨꯝ ꯈꯪꯏ꯫ ꯃꯃꯤꯠ ꯑꯁꯤ ꯁꯦꯡꯅ ꯎꯔꯛꯇ꯭ꯔꯦ꯫ ꯃꯃꯤꯠꯇ ꯃꯁꯦꯟ ꯃꯔꯥꯡ ꯎꯕ ꯀꯌꯥ ꯑꯃ ꯇꯧꯔꯛꯏ꯫ ꯃꯁꯤꯗꯒꯤ ꯁꯔꯣꯏ ꯑꯃꯅ ꯃꯍꯥꯛꯄꯨ ꯃꯈꯣꯔꯤ ꯑꯃꯗꯤ ꯃꯥꯒꯤ ꯃꯁꯝꯗ ꯂꯥꯛꯇꯨꯅ ꯆꯤꯡꯏ꯫ ꯀꯨꯡꯀꯨꯡ ꯍꯟꯗꯛꯃꯛꯇꯤ ꯂꯩꯃꯥꯏꯗ ꯇꯥꯈꯠꯂꯛꯏ꯫ ꯉꯁꯥꯏ ꯃꯈꯩ ꯌꯥꯝꯅ ꯋꯥꯅ ꯃꯥꯅ ꯂꯥꯟꯊꯦꯡꯅꯕ ꯍꯣꯠꯅꯕ ꯌꯥꯕ ꯍꯣꯠꯅꯕꯗꯣ ꯍꯧꯖꯤꯛꯇꯤ ꯑꯔꯦꯝꯕ ꯇꯥꯔꯛꯂꯦ꯫ ꯑꯁꯤꯒꯨꯝꯕ ꯃꯇꯝ ꯑꯁꯤꯗ ꯃꯥꯏꯕꯁꯦ ꯑꯃꯨꯛꯀꯁꯨ ꯅꯣꯛꯏ꯫ "ꯅꯪꯒꯤ ꯊꯧꯅꯥ ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯑꯩꯅ ꯅꯪꯕꯨ ꯊꯥꯒꯠꯂꯦ꯫ ꯅꯍꯥꯛꯄꯨ ꯑꯩꯅ ꯍꯦꯛꯀ ꯇꯔꯥꯏ ꯍꯥꯠꯂꯣꯏ꯫ ꯃꯆꯤꯠ ꯃꯆꯤꯠ ꯅꯪꯕꯨ ꯂꯦꯜꯂꯒ ꯑꯩꯅ ꯍꯥꯠꯀꯅꯤ" ꯍꯥꯏꯗꯨꯅ ꯃꯥꯏꯕꯁꯤ ꯑꯃꯨꯛ ꯐꯝꯂꯒ ꯅꯣꯛꯐꯦꯠ ꯇꯧꯅ ꯀꯨꯡꯀꯨꯡꯅ ꯒ꯭ꯌꯥꯟ ꯉꯥꯎꯗꯨꯅ ꯃꯥꯅ ꯃꯁꯥ ꯑꯁꯤ ꯃꯊꯦꯛ ꯊꯦꯛꯄ ꯀꯌꯥ ꯑꯁꯤ ꯎꯕꯗ ꯃꯥꯏꯕꯁꯤ ꯅꯣꯛꯈꯠꯂꯛꯄꯅꯤ꯫ ꯃꯇꯝ ꯑꯁꯤꯗ ꯀꯨꯡꯀꯨꯡꯒꯤꯗꯃꯛꯇ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ꯫ ꯑꯗꯨꯕꯨ ꯂꯥꯏ ꯂꯩꯇꯕ ꯅꯠꯇꯦ꯫ ꯋꯥꯔꯕ ꯃꯇꯝ, ꯁꯤꯔꯕ ꯃꯇꯝꯗ ꯑꯩꯒꯤꯁꯨ ꯃꯇꯦꯡ ꯄꯥꯡꯅꯕ ꯑꯩꯒꯤ ꯄꯥꯝꯕꯩ ꯑꯣꯏꯅꯕ ꯑꯃꯨꯛꯇꯪꯗꯤ ꯂꯥꯛꯏ ꯍꯥꯏꯕꯗꯨꯅꯤ꯫ ꯉꯁꯥꯏ ꯃꯈꯩ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯈꯤꯗꯕ ꯕꯤꯅꯣꯏ, ꯃꯍꯥꯛꯇꯤ ꯃꯥꯏꯕꯁꯤꯗ ꯃꯍꯩ ꯀꯌꯥ ꯑꯃ ꯇꯝꯖꯕ ꯇꯥꯔꯕꯁꯨ ꯃꯥꯏꯕꯁꯤꯒꯤ ꯑꯔꯣꯟꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯃꯥꯗꯤ ꯄꯥꯝꯈꯤꯗꯕꯅꯤ꯫ ꯀꯨꯡꯀꯨꯡꯒꯤ ꯃꯃꯥꯕꯨ ꯍꯥꯠꯅꯕ ꯍꯣꯠꯅꯈꯤꯕ ꯀꯌꯥ ꯑꯁꯤꯁꯨ ꯃꯁꯥꯅ ꯄꯥꯝꯗ, ꯃꯁꯥꯅ ꯌꯥꯗ "ꯏꯃꯥ, ꯈꯪꯉꯤꯅꯦ! ꯃꯤꯍꯨꯜ ꯑꯁꯤ ꯌꯧꯔꯦ꯫ ꯑꯁꯣꯝꯗ ꯃꯤꯠ ꯀꯟꯅ ꯎꯏꯁꯤꯜꯂꯒ ꯋꯥꯔꯤꯁꯤ ꯄꯥꯔꯤꯉꯩ ꯑꯩꯈꯣꯏ ꯌꯥꯝꯕꯅ ꯈꯪꯍꯜꯂꯝꯂꯤꯕꯅꯤ꯫ ꯃꯇꯦꯛꯁꯤꯃꯗꯤ ꯀꯛꯑꯔꯣꯏꯒꯦ, ꯃꯦꯃꯣꯔꯤ ꯑꯣꯏꯅꯕ ꯍꯥꯞꯂꯒꯦ꯫ ꯑꯁꯨꯝꯅ ꯉꯁꯥꯏꯒꯤ ꯕꯤꯅꯣꯏ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯅ ꯃꯁꯥꯅ ꯄꯥꯝꯗ ꯌꯥꯗ ꯀꯨꯡꯀꯨꯡꯒꯤ ꯃꯃꯥꯕꯨ ꯍꯥꯠꯂꯣ ꯍꯥꯏꯕ ꯐꯥꯎꯕ ꯃꯍꯥꯛꯁꯦ ꯑꯗꯨꯝ ꯇꯣꯛꯈꯤꯕꯅꯤ꯫ ꯃꯥꯒꯤ ꯊꯃꯣꯏꯗꯗꯤ ꯑꯆꯨꯝꯕꯒꯤ ꯊꯕꯛꯁꯦ ꯌꯥꯝꯅ ꯄꯥꯝꯖꯩ꯫ ꯉꯁꯥꯏꯒꯤ ꯐꯠꯇꯕ ꯃꯥꯏꯕꯁꯤꯅ ꯃꯥꯒꯤꯗ ꯃꯥꯏꯕ ꯇꯝꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯃꯥꯅ ꯀꯧꯈ꯭ꯔꯕꯅꯤ꯫ ꯃꯥꯒꯤ ꯃꯅꯥꯏꯁꯤꯡ ꯂꯥꯛꯄꯁꯨ ꯌꯥꯎꯏ꯫ ꯃꯁꯤꯒꯤ ꯃꯔꯛꯇ ꯕꯤꯅꯣꯏꯁꯨ ꯁꯔꯣꯏ ꯑꯃꯅ ꯃꯥꯕꯨ ꯀꯧꯕ ꯂꯥꯛꯄꯗꯒꯤ ꯂꯥꯛꯄꯅꯤ꯫ ꯃꯐꯝ ꯑꯁꯤ ꯌꯧꯔꯕꯗ ꯂꯥꯟꯊꯦꯡꯅꯔꯤꯕꯁꯤ ꯑꯇꯩ ꯀꯅꯥꯁꯨ ꯑꯣꯏꯗꯕ ꯀꯨꯡꯀꯨꯡꯒ ꯑꯣꯏꯔꯝꯕꯁꯤꯗꯗꯤ ꯃꯍꯥꯛꯁꯦ ꯀꯅꯥꯒꯤ ꯃꯇꯦꯡ ꯄꯥꯡꯒꯅꯤ, ꯀꯅꯥꯒꯤ ꯃꯤꯆꯪ ꯆꯪꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯁꯤ ꯈꯜꯂꯛꯏ꯫ ꯀꯨꯡꯀꯨꯡꯅ ꯑꯋꯥꯕ ꯅꯪꯂꯤꯕ, ꯃꯁꯥꯗ ꯀꯣꯛ ꯉꯥꯎꯔꯛꯂꯤꯕ, ꯃꯁꯥꯗ ꯃꯁꯦꯟ ꯃꯔꯥꯡ ꯎꯔꯤꯕ ꯀꯌꯥ ꯑꯁꯤ ꯃꯥꯅ ꯂꯣꯏꯅ ꯈꯪꯂꯛꯏ꯫ ꯁꯔꯣꯏꯁꯤꯡ, ꯐꯠꯇꯕ ꯁꯔꯨ ꯁꯔꯥꯡ ꯀꯌꯥ ꯑꯃꯅ ꯀꯨꯡꯀꯨꯡꯕꯨ ꯍꯥꯠꯀꯗꯕꯒꯤ ꯃꯥꯕꯨ ꯅꯝꯁꯤꯟꯗꯨꯅ ꯌꯣꯝꯂꯒ ꯊꯝꯂꯤꯕꯁꯤ ꯎꯔꯛꯏ꯫ ꯅꯥꯀꯟ ꯅꯥꯀꯟꯗꯒꯤ ꯑꯇꯣꯞꯄ ꯃꯥꯏꯕꯗꯨꯒꯤ ꯃꯅꯥꯏ ꯑꯃꯅꯤꯁꯨ ꯑꯗꯨꯝ ꯂꯥꯛꯄꯅꯤ꯫ ꯕꯤꯅꯣꯏꯁꯨ ꯐꯅꯌꯥꯝꯅ ꯈꯪꯂꯕꯅꯤ, ꯐꯅꯌꯥꯝꯅ ꯍꯩꯔꯕꯅꯤ꯫ ꯃꯍꯥꯛꯅ ꯐꯠꯇꯕ ꯊꯕꯛꯁꯤꯡ ꯇꯧꯕꯗ ꯌꯥꯎꯗꯕꯒꯤ ꯋꯥꯅꯤ꯫ ꯃꯥꯏꯕꯁꯤꯒꯤ ꯑꯔꯣꯟ ꯑꯊꯨꯞ, ꯃꯥꯅ ꯇꯧꯔꯛꯄ ꯊꯕꯛ ꯀꯌꯥ ꯑꯃ ꯕꯤꯅꯣꯏ ꯈꯪꯗꯕ ꯂꯩꯇꯦ, ꯑꯌꯥꯝꯕ ꯈꯪꯏ꯫
ꯑꯁꯤꯒꯤꯁꯨ ꯃꯊꯛꯇ ꯀꯨꯡꯀꯨꯡ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯦ ꯕꯤꯅꯣꯏꯅ ꯌꯥꯝꯅ ꯅꯨꯡꯁꯤ ꯌꯥꯝꯅ ꯂꯨꯅ ꯈꯜꯂꯤ꯫ ꯀꯨꯡꯀꯨꯡꯅ ꯃꯩꯅꯣ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯆꯠꯂꯝꯗꯥꯏꯒꯤ ꯃꯇꯝꯗ ꯕꯤꯅꯣꯏꯗ ꯍꯥꯏꯔꯝꯈꯤꯕ ꯋꯥꯍꯩꯁꯤꯡ ꯉꯁꯤꯁꯨ ꯅꯤꯡꯁꯤꯡꯂꯤ꯫ ꯃꯁꯤꯗꯒꯤ ꯑꯩꯗꯤ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯣꯏ, ꯑꯐꯕ ꯊꯕꯛ ꯇꯧꯒꯅꯤ꯫ ꯅꯨꯄꯥ ꯃꯆꯥꯁꯤ ꯑꯩꯅ ꯀꯟꯗꯕ ꯌꯥꯗꯦ, ꯑꯩꯅ ꯀꯟꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯕꯤꯅꯣꯏꯁꯤ ꯅꯥꯀꯜ ꯑꯃꯗ ꯐꯝꯗꯣꯛꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯂꯩꯔꯣꯟ ꯀꯌꯥ ꯑꯃ ꯁꯣꯜꯂꯤ꯫ ꯉꯁꯥꯏꯒꯤ ꯃꯥꯏꯕꯁꯤꯒꯤ ꯊꯥꯗꯣꯔꯛꯂꯤꯕ ꯁꯥꯔꯣꯏꯁꯤꯡ ꯑꯃꯗꯤ ꯁꯔꯨ ꯁꯌꯥꯡ ꯀꯌꯥ ꯑꯁꯤ ꯃꯍꯥꯛꯅ ꯑꯃꯨꯛꯀ ꯅꯝꯊꯅꯕ ꯑꯃꯨꯛꯀ ꯐꯥꯖꯤꯜꯂꯒ ꯊꯝꯕꯒꯤ ꯃꯍꯩꯁꯤ ꯃꯥꯁꯨ ꯈꯪꯉꯤ꯫ ꯑꯁꯨꯝꯅ ꯕꯤꯅꯣꯏꯅ ꯅꯥꯀꯜ ꯑꯃꯗ ꯁꯣꯜꯂꯛꯄꯅꯤ, ꯑꯗꯨꯒ ꯑꯃꯨꯛ ꯍꯟꯅ ꯃꯥꯅ ꯊꯥꯗꯣꯔꯛꯄꯅꯤ꯫ ꯍꯟꯗꯛꯃꯛꯇꯤ ꯑꯁꯨꯝꯅ ꯕꯤꯅꯣꯏꯅ ꯊꯥꯗꯣꯔꯛꯂꯤꯕ ꯁꯥꯔꯣꯏꯁꯤꯡ ꯑꯁꯤꯅ ꯉꯁꯥꯏꯒꯤ ꯀꯨꯡꯀꯨꯡꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ, ꯃꯥꯕꯨ ꯍꯥꯠꯅꯕ ꯍꯣꯠꯅꯕꯗ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯃꯍꯨꯠꯇ ꯍꯟꯗꯅ ꯁꯥꯔꯣꯏꯁꯤꯡ ꯑꯁꯤꯕꯨ ꯅꯝꯊꯅꯕ, ꯁꯔꯨ ꯁꯌꯥꯡ ꯀꯌꯥ ꯑꯁꯤꯕꯨ ꯅꯝꯊꯅꯕ ꯍꯣꯠꯅꯔꯛꯄꯅꯤ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯕꯤꯅꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯉꯝꯁꯨ ꯉꯝꯃꯤ, ꯃꯥꯏ ꯄꯥꯛꯈꯤꯔꯝꯃꯤ꯫ ꯃꯥꯏꯕꯁꯤ ꯉꯥꯏꯍꯥꯛꯇꯪ ꯅꯥꯀꯜ ꯑꯃꯗ ꯅꯣꯛꯈꯦꯅ ꯌꯦꯡꯉꯝꯕꯁꯤ ꯑꯁꯨꯝꯅ ꯁꯔꯨ ꯁꯌꯥꯡꯁꯤꯡ ꯁꯥꯔꯣꯏꯁꯤꯡ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯃꯄꯥꯡꯒꯜ ꯊꯧꯅꯥ ꯑꯁꯤ ꯃꯌꯦꯡ ꯇꯥꯔꯛꯄꯁꯤ ꯎꯕ ꯃꯇꯝꯗ ꯌꯥꯝꯅ ꯉꯛꯅ ꯌꯦꯡꯉꯤ꯫ ꯃꯁꯤꯗꯒꯤ ꯀꯨꯡꯀꯨꯡ ꯒ꯭ꯌꯥꯟ ꯉꯥꯎꯔꯝꯕꯁꯤ ꯑꯃꯨꯛ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯃꯁꯤꯗꯒꯤ ꯃꯥꯅ ꯂꯥꯟꯊꯦꯡꯅꯔꯛꯄ, ꯃꯥꯅ ꯍꯦꯛꯇ ꯗꯣꯜꯃꯨꯜ ꯍꯥꯏꯔꯛꯄꯁꯤ ꯀꯔꯤꯕꯨ ꯍꯥꯏꯒꯅꯤ? ꯍꯟꯗꯛꯃꯛꯇꯤ ꯃꯅꯥꯛꯇ ꯀꯔꯤꯃꯠꯇ ꯆꯪꯕ ꯉꯝꯗꯦ, ꯀꯔꯤꯃꯠꯇ ꯂꯦꯞꯄ ꯉꯝꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯀꯨꯡꯀꯨꯡꯅ ꯐꯠꯇꯕ ꯁꯥꯔꯣꯏꯁꯤꯡ ꯑꯃꯗꯤ ꯁꯔꯨ ꯁꯌꯥꯡ ꯀꯌꯥ ꯑꯁꯤ ꯍꯦꯛꯇ ꯍꯥꯏꯗꯠꯂꯝꯃꯤ, ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯃꯥꯏꯊꯤꯕ ꯄꯤꯔꯝꯃꯤ꯫ ꯕꯤꯅꯣꯏꯁꯨ ꯀꯨꯡꯀꯨꯡꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗ ꯊꯃꯣꯏꯗ ꯌꯥꯝꯅ ꯄꯦꯜꯂꯤ꯫ ꯃꯍꯥꯛ ꯆꯦꯟꯁꯤꯜꯂꯛꯏ, ꯑꯗꯨꯒ ꯃꯈꯧ ꯄꯣꯡꯅ ꯄꯣꯡꯅ ꯃꯥꯅ ꯂꯥꯎꯏ, ꯀꯨꯡꯀꯨꯡ, ꯅꯪ ꯀꯔꯤꯃꯠꯇ ꯋꯥꯒꯅꯣ, ꯅꯪꯒꯤꯗꯃꯛꯇ ꯑꯩ ꯂꯩꯔꯤ, ꯑꯩ ꯅꯪꯒꯤ ꯃꯤꯆꯪꯗ ꯂꯩꯒꯅꯤ꯫ ꯐꯠꯇꯕ ꯃꯥꯏꯕꯁꯦ ꯃꯥꯕꯨꯗꯤ ꯏꯕꯥꯅꯤ ꯆꯠꯂꯒ ꯃꯥꯏꯊꯤꯕ ꯄꯤꯁꯤ, ꯑꯩ ꯅꯪꯒꯤ ꯃꯤꯆꯪꯗ ꯂꯥꯛꯂꯕꯅꯤ ꯍꯥꯏꯗꯨꯅ ꯕꯤꯅꯣꯏꯅ ꯀꯟꯅ ꯀꯟꯅ ꯂꯥꯎꯏ꯫ ꯀꯨꯡꯀꯨꯡꯁꯨ ꯑꯣꯟꯊꯣꯔꯛꯏ꯫ ꯍꯧꯖꯤꯛꯇꯤ ꯕꯤꯅꯣꯏ ꯀꯨꯡꯀꯨꯡꯒꯤꯗꯃꯛꯇ ꯃꯇꯦꯡ ꯄꯥꯡꯅꯕ ꯃꯥꯒꯤ ꯃꯤꯆꯪꯗ ꯂꯩꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯕꯤꯅꯣꯏꯅ ꯃꯇꯦꯡ ꯄꯥꯡꯈꯤꯕ ꯃꯇꯝ ꯑꯁꯤꯗ ꯃꯥꯏꯕ ꯐꯠꯇꯕꯗꯨꯗꯤ ꯁꯥꯎꯕꯅ ꯀꯩꯅꯣꯝꯃ ꯇꯧꯏ꯫ ꯃꯃꯤꯠ ꯑꯁꯤ ꯂꯥꯎꯊꯣꯛꯇꯨꯅ ꯃꯤꯠꯈꯥꯅ ꯃꯥꯅ ꯕꯤꯅꯣꯏꯗ ꯌꯦꯡꯉꯤ, ꯑꯗꯨꯒ ꯋꯥꯁꯨ ꯉꯥꯡꯉꯤ꯫ ꯑꯩꯒꯤꯗ ꯃꯥꯏꯕ ꯇꯝꯖꯔꯒ ꯌꯨꯝꯒꯤ ꯆꯥꯛꯊꯥꯛ ꯄꯨꯖꯔꯤꯕ ꯅꯪꯅ ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯂꯥꯛꯂꯕ, ꯉꯁꯤꯗꯤ ꯅꯪꯕꯨꯁꯨ ꯑꯩꯅ ꯍꯥꯠꯀꯅꯤ, ꯅꯪꯕꯨꯁꯨ ꯑꯩꯅ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯃꯥꯏꯕ ꯐꯠꯇꯕꯁꯤ ꯁꯥꯎꯈꯤ꯫ ꯃꯁꯤꯗꯒꯤ ꯃꯥꯒꯤ ꯃꯍꯩ ꯁꯣꯜꯂꯛꯏ꯫ ꯍꯟꯗꯛꯃꯛꯇꯤ ꯃꯍꯩ ꯁꯣꯟꯕꯒ ꯀꯔꯤꯃꯠꯇ ꯅꯪꯈꯤꯗ꯭ꯔꯦ꯫ ꯀꯨꯡꯀꯨꯡꯅ ꯍꯟꯗꯅ ꯆꯣꯡꯁꯤꯜꯂꯒ ꯃꯥꯏꯕꯁꯤ ꯍꯦꯛꯇ ꯋꯥꯍꯜꯂꯝꯃꯤ, ꯃꯥꯏ ꯃꯤꯠ ꯈꯪꯗꯅ ꯊꯥꯖꯤꯜꯂꯝꯃꯤ꯫ ꯃꯥꯏꯕꯁꯤ ꯃꯍꯩꯒ ꯄꯨꯡꯆꯥꯏ, ꯍꯟꯗꯛꯃꯛꯇꯤ ꯁꯟ ꯁꯥꯔꯒ ꯃꯥꯁꯤ ꯆꯦꯟꯕ ꯍꯧꯏ꯫ ꯑꯗꯨꯒ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯨꯜꯂꯥ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯒ ꯄꯨꯟꯕ, ꯀꯨꯡꯀꯨꯡꯅꯁꯨ ꯌꯥꯝ ꯂꯥꯛꯅꯈꯤꯕ, ꯃꯈꯨꯠ ꯇꯦꯛꯈꯤꯕ ꯅꯨꯄꯥ ꯑꯃ ꯂꯩꯕꯗꯣ, ꯃꯍꯥꯛꯁꯨ ꯉꯁꯤꯒꯤ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯁꯤꯗ ꯂꯥꯛꯑꯦ꯫ ꯃꯍꯥꯛꯅ ꯑꯃꯨꯛ ꯃꯥꯏꯕꯗꯨꯒꯤ ꯃꯤꯆꯪꯅꯤ꯫ ꯃꯍꯥꯛꯁꯨ ꯃꯥꯒꯤ ꯃꯍꯩ ꯁꯣꯜꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯣꯠꯅꯕ ꯌꯥꯕ ꯍꯣꯠꯅꯔꯒ ꯃꯍꯥꯛꯅ ꯀꯨꯡꯀꯨꯡ ꯑꯃꯗꯤ ꯕꯤꯅꯣꯏꯕꯨ ꯃꯥꯏꯊꯤꯕ ꯄꯤꯅꯕ ꯑꯋꯥꯕ ꯇꯥꯅꯕ ꯍꯣꯠꯅꯔꯛꯏ꯫ ꯑꯗꯨꯕꯨ ꯀꯔꯤꯃꯠꯇ ꯉꯝꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯕꯤꯅꯣꯏ ꯑꯃꯗꯤ ꯀꯨꯡꯀꯨꯡ ꯃꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯐꯠꯇꯕ ꯃꯥꯏꯕ ꯑꯃꯗꯤ ꯑꯇꯣꯞꯄ ꯃꯥꯒꯤꯗꯃꯛꯇ ꯂꯥꯛꯃꯤꯟꯅꯔꯤꯕ ꯃꯅꯥꯏꯁꯤꯡ ꯑꯁꯤꯒ ꯃꯥꯌꯣꯛꯅꯔꯕ ꯍꯣꯠꯅꯩ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯉꯁꯥꯏ ꯂꯦꯛꯊꯗꯨꯅ ꯋꯥꯟꯊꯗꯨꯅ ꯇꯥꯍꯧꯕ ꯅꯅꯥꯎ, ꯃꯍꯥꯛꯁꯨ ꯑꯃꯨꯛ ꯆꯠꯂꯛꯏ꯫ ꯑꯗꯨꯒ ꯅꯅꯥꯎ ꯃꯁꯥꯃꯛꯁꯨ ꯀꯨꯡꯀꯨꯡ ꯈꯣꯏꯒꯤꯗꯃꯛꯇ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯎꯈꯤꯔꯝꯃꯤ꯫ ꯀꯨꯡꯀꯨꯡ ꯈꯣꯏꯒꯤ ꯃꯤ 3 ꯁꯨꯔꯦ꯫ ꯃꯥꯏꯕꯗꯨꯒꯤꯁꯨ ꯃꯥꯒꯤ ꯃꯅꯥꯏ ꯌꯥꯝꯅ ꯂꯥꯛꯈꯤ꯫ ꯃꯅꯥꯏ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯂꯣꯏꯅꯃꯛ ꯑꯔꯦꯝꯕ ꯇꯥꯈꯤ꯫ ꯀꯨꯡꯀꯨꯡ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯃꯍꯩꯁꯤꯡ ꯑꯁꯤꯅ ꯌꯥꯝꯅ ꯀꯟꯕ ꯍꯦꯟꯕꯗꯒꯤ ꯃꯥꯏꯊꯤꯕ ꯅꯪꯕ ꯍꯥꯏꯕꯗꯨ ꯎꯔꯛꯏ꯫ ꯅꯥꯀꯟ ꯅꯥꯀꯟꯗ ꯃꯥꯒꯤ ꯃꯍꯩ ꯄꯨꯊꯣꯛꯅꯗꯨꯅ ꯂꯥꯟꯊꯦꯡꯅꯕ ꯍꯧꯈ꯭ꯔꯦ꯫ ꯃꯥꯏꯕꯁꯤꯒ ꯀꯨꯡꯀꯨꯡꯒ ꯑꯔꯣꯏꯕ ꯂꯥꯟꯐꯝ ꯑꯣꯏꯔꯛꯂꯦ꯫ ꯁꯥꯔꯣꯏ ꯀꯅꯥ ꯑꯃꯠꯇꯅ, ꯁꯔꯨ ꯁꯌꯥꯡ ꯀꯅꯥ ꯑꯃꯠꯇꯅ ꯌꯦꯠꯄ ꯉꯝꯈꯤꯗ꯭ꯔꯦ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯥꯟꯐꯝ ꯑꯁꯤꯗ ꯁꯥꯔꯣꯏꯁꯤꯡ, ꯁꯔꯨ ꯁꯌꯥꯡꯁꯤꯡ ꯀꯔꯤꯃꯠꯇ ꯆꯪꯕ ꯉꯝꯗ꯭ꯔꯦ꯫ ꯑꯅꯤ ꯑꯁꯤꯒꯤ ꯑꯀꯟꯕ ꯂꯥꯟꯐꯝ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯏ꯫ ꯃꯥꯏꯕꯁꯤ ꯃꯥꯏꯊꯤꯕ ꯅꯪꯒꯗꯣꯔꯦ꯫ ꯃꯥꯒꯤ ꯂꯝꯕꯤ ꯂꯩꯔꯛꯇ꯭ꯔꯦ ꯈꯪꯂꯕ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯁꯤ ꯀꯨꯆꯦꯟ ꯍꯥꯞꯄꯨꯔꯛꯂꯦ꯫ ꯃꯁꯤ ꯇꯨꯡ ꯍꯟꯅ ꯀꯨꯡꯀꯨꯡꯅ ꯃꯥꯕꯨ ꯃꯥꯏꯊꯤꯕ ꯀꯌꯥ ꯑꯃ ꯄꯤꯔꯛꯄꯗ ꯑꯗꯨꯝ ꯆꯦꯟꯕ ꯍꯧꯒꯠꯂꯛꯏ꯫ ꯑꯁꯨꯝꯅ ꯑꯗꯨꯝ ꯆꯦꯟꯈꯤꯕꯁꯤꯅ ꯈꯔ ꯍꯦꯟꯅ ꯁꯨꯛꯄ ꯎꯃꯪ ꯑꯃꯗ ꯂꯥꯟꯁꯤꯟꯈ꯭ꯔꯦ꯫ ꯑꯁꯣꯝ ꯅꯥꯀꯟꯗꯅ ꯃꯥꯒꯤ ꯃꯍꯩ ꯄꯨꯊꯣꯛꯅꯗꯨꯅ ꯂꯥꯟꯊꯦꯡꯅꯔꯒ ꯂꯩꯍꯧꯔꯤ꯫ ꯃꯈꯣꯏꯁꯤꯡ ꯑꯁꯤꯗꯤ ꯈꯨꯠ ꯌꯥꯎꯅꯗꯦ꯫ ꯅꯥꯀꯜ ꯑꯃꯗꯅ ꯃꯥꯏꯕꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡ, ꯅꯥꯀꯜ ꯑꯃꯗꯅ ꯕꯤꯅꯣꯏ ꯑꯃꯗꯤ ꯅꯅꯥꯎ, ꯃꯈꯣꯏ ꯑꯅꯤ ꯄꯥꯗꯨꯅ ꯃꯥꯒꯤ ꯃꯍꯩ ꯄꯨꯊꯣꯛꯅꯗꯨꯅ ꯍꯦꯛꯇ ꯆꯤꯡꯈꯥꯏꯅꯗꯨꯅ ꯂꯥꯟ ꯇꯧꯍꯧꯔꯤ꯫ ꯑꯁꯣꯝꯗ ꯃꯥꯏꯕ ꯐꯠꯇꯕ ꯃꯅꯥꯎ ꯅꯨꯄꯥ ꯐꯥꯏꯕꯣꯛꯁꯦ ꯃꯥꯅ ꯁꯨꯝ ꯆꯪꯈꯤꯕ ꯈꯔ ꯁꯨꯛꯄ ꯎꯃꯪ ꯃꯅꯨꯡ ꯑꯁꯣꯝꯗ ꯆꯪꯈꯤꯜꯂꯛꯄ ꯃꯇꯝꯗꯗꯤ
ꯃꯥꯒꯤ ꯂꯝꯕꯤ ꯊꯤꯔꯤꯕ ꯑꯣꯏꯔꯝꯂꯦ ꯀꯨꯡꯀꯨꯡꯁꯨ ꯑꯗꯨꯝ ꯇꯥꯟꯁꯤꯜꯂꯒ ꯆꯪꯉꯤ ꯃꯅꯨꯡ ꯑꯁꯤ ꯍꯦꯛ ꯌꯧꯔꯕꯗ ꯑꯃꯨꯛ ꯃꯥꯏꯕꯁꯤꯒ ꯊꯧꯅꯥ ꯌꯥꯝꯅ ꯂꯥꯛꯄꯒꯨꯝ ꯇꯧꯏ ꯃꯈꯣꯏ ꯑꯅꯤꯁꯤ ꯑꯃꯨꯛ ꯅꯝꯅꯩ ꯀꯤꯠ ꯅꯝꯅꯩ ꯃꯥꯏꯕꯁꯤꯅ ꯉꯝꯅꯕ ꯃꯥꯅ ꯂꯥꯛꯆꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯐꯅ ꯀꯟꯅ ꯃꯥꯅ ꯑꯃꯗ ꯆꯪꯅꯕꯁꯨ ꯍꯧꯖꯤꯛꯇꯤ ꯑꯔꯦꯝꯕꯗ ꯇꯥꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯛꯏ ꯃꯥꯏꯕꯁꯤ ꯀꯔꯤ ꯇꯧꯅꯤ ꯑꯩꯒꯤ ꯃꯇꯝ ꯂꯣꯏꯔꯕ꯭ꯔꯥ ꯑꯩꯅ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯔꯦꯝꯕ ꯇꯥꯔꯤꯕꯁꯤꯕꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯤ ꯈꯟꯕ ꯍꯧꯔꯛꯏ ꯑꯁꯨꯝꯅ ꯃꯅꯤꯡ ꯑꯗꯨꯝ ꯍꯜꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯁꯤ ꯎꯔꯤ ꯄꯥꯝꯕꯤ ꯑꯃꯈꯛ ꯈꯔ ꯆꯥꯎꯅ ꯍꯧꯔꯤ ꯃꯁꯤꯒꯤ ꯃꯈꯣꯡꯗ ꯃꯥꯁꯤ ꯇꯨꯔꯕꯅꯤ ꯎꯔꯤ ꯄꯥꯝꯕꯤ ꯑꯁꯤꯒꯤ ꯃꯈꯣꯡꯗ ꯍꯦꯛ ꯇꯨꯈꯤꯕꯗꯒꯤ ꯃꯍꯥꯛꯁꯤ ꯎꯔꯤ ꯄꯥꯝꯕꯤ ꯑꯁꯤꯗ ꯌꯦꯡꯈꯠꯂꯛꯄ ꯃꯇꯝꯗ ꯎꯔꯤ ꯄꯥꯝꯕꯤ ꯑꯁꯤ ꯉꯁꯥꯏꯒꯤ ꯐꯠꯇꯕ ꯃꯥꯏꯕꯁꯤꯕꯨ ꯃꯨꯟꯅ ꯌꯦꯡꯕꯒꯤ ꯃꯥꯕꯨ ꯑꯁꯥꯎꯕꯒꯤ ꯃꯑꯣꯡꯗ ꯃꯥꯕꯨ ꯍꯥꯠꯂꯒꯦ ꯍꯥꯏꯗꯨꯅ ꯇꯧꯕꯒꯤ ꯃꯑꯣꯡ ꯑꯃ ꯃꯥꯏꯕꯁꯤꯅ ꯎꯔꯝꯃꯤ ꯎꯔꯤ ꯄꯥꯝꯕꯤꯁꯤꯗ ꯌꯦꯡꯈꯠꯂꯒ ꯃꯥꯁꯤ ꯃꯈꯨꯠ ꯑꯁꯤ ꯇꯥꯁꯤꯜꯂꯛꯏ ꯀꯨꯡꯀꯨꯡꯁꯨ ꯑꯗꯨꯝ ꯆꯪꯁꯤꯜꯂꯛꯏ ꯃꯅꯥꯛꯁꯤꯗ ꯂꯦꯞꯂꯔꯦ ꯃꯥꯏꯕꯁꯤ ꯈꯪꯂꯔꯦ ꯎꯔꯤ ꯄꯥꯝꯕꯤ ꯑꯁꯤꯒꯤ ꯃꯈꯣꯡꯗ ꯃꯍꯥꯛ ꯑꯃꯨꯛꯇ ꯐꯥꯎꯕ ꯇꯨꯗꯕꯅꯤ ꯉꯁꯤ ꯇꯨꯔꯤꯕꯁꯤ ꯃꯤꯀꯨꯞ ꯑꯁꯤꯗ ꯃꯥꯒꯤ ꯑꯔꯣꯏꯕ ꯃꯇꯝ ꯍꯥꯏꯕꯗꯨ ꯑꯣꯏꯒꯗꯣꯔꯦ ꯍꯥꯏꯕ ꯈꯪꯉꯤ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗꯗꯤ ꯎꯔꯤ ꯄꯥꯝꯕꯤ ꯑꯁꯤ ꯃꯥꯒꯤ ꯃꯔꯤ ꯌꯥꯝꯅ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯃꯔꯤ ꯑꯗꯨꯝ ꯇꯥꯔꯛꯏ ꯃꯥꯅ ꯇꯥꯔꯛꯂꯤꯕꯁꯤ ꯃꯥꯏꯕꯁꯤꯕꯨ ꯆꯞꯅꯕ ꯃꯥꯕꯨ ꯌꯦꯠꯅꯕ ꯇꯧꯔꯤꯕꯅꯤ ꯃꯥꯏꯕꯁꯤ ꯎꯔꯤ ꯃꯌꯥꯝ ꯑꯁꯤ ꯍꯥꯏꯗꯣꯛꯂꯒ ꯃꯅꯨꯡ ꯇꯝꯅ ꯆꯪꯅꯕ ꯍꯣꯠꯅꯩ ꯀꯨꯡꯀꯨꯡꯁꯨ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯏ ꯃꯇꯝ ꯑꯁꯤꯗ ꯎꯔꯤꯁꯤꯡ ꯑꯁꯤꯅ ꯃꯥꯏꯕꯁꯤꯕు ꯐꯥꯖꯤꯟꯕ ꯃꯥꯕꯨ ꯌꯦꯠꯄ ꯍꯧꯔꯛꯏ ꯀꯨꯡꯀꯨꯡꯗꯤ ꯎꯔꯤꯁꯤꯅ ꯐꯥꯖꯤꯜꯂꯤꯕ ꯌꯦꯠꯂꯤꯕꯁꯦ ꯊꯣꯏꯅ ꯍꯦꯟꯅ ꯈꯪꯗꯦ ꯎꯔꯤ ꯃꯔꯛꯇ ꯆꯪꯕꯗ ꯍꯥꯏꯗꯣꯛꯄ ꯃꯇꯝ ꯑꯁꯤꯗ ꯌꯦꯠꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯤ ꯃꯁꯤꯒꯤ ꯇꯥꯟꯖꯥ ꯑꯁꯤ ꯂꯧꯗꯨꯅ ꯎꯔꯤ ꯄꯥꯝꯕꯤ ꯑꯁꯤꯒꯤ ꯃꯇꯦꯡ ꯄꯥꯡꯁꯤꯟꯗꯨꯅ ꯎꯔꯤ ꯑꯁꯤꯅ ꯌꯦꯠꯁꯤꯜꯂꯤꯕꯁꯤ ꯑꯁꯤꯗ ꯃꯥꯅꯁꯨ ꯌꯥꯎꯁꯤꯟꯗꯨꯅ ꯃꯥꯏꯕꯁꯤꯕꯨ ꯀꯨꯡꯀꯨꯡꯅ ꯌꯥꯝꯅ ꯀꯟꯅ ꯌꯦꯠꯂꯤ ꯑꯗꯨꯒ ꯃꯈꯧꯔꯤꯁꯤꯕꯨ ꯃꯦꯠꯇꯨꯅ ꯃꯥꯅ ꯍꯥꯠꯅꯕ ꯍꯣꯠꯅꯩ ꯃꯥꯏꯕꯁꯤ ꯄꯥꯝꯕꯩ ꯀꯔꯤꯃꯠꯇ ꯂꯩꯇ꯭ꯔꯦ ꯑꯔꯣꯏꯕ ꯇꯥꯟꯖꯥ ꯑꯣꯏꯒꯗꯣꯔꯦ ꯍꯥꯏꯕꯁꯨ ꯑꯗꯨꯝ ꯈꯪꯉꯤ ꯑꯩꯕꯨ ꯀꯟꯕꯤꯌꯨ ꯍꯥꯏꯕ ꯐꯥꯎ ꯅꯪꯈꯤꯗ꯭ꯔꯦ ꯀꯨꯡꯀꯨꯡꯅ ꯃꯥꯕꯨꯗꯤ ꯀꯟꯅ ꯆꯞꯈꯤꯕꯁꯨ ꯂꯩꯇ꯭ꯔꯤ ꯃꯇꯝ ꯑꯁꯤꯗ ꯎꯔꯤꯁꯤꯅ ꯍꯟꯗꯅ ꯌꯦꯠꯁꯤꯟꯕꯅꯤ ꯎꯔꯤꯁꯤꯅ ꯃꯥꯕꯨ ꯊꯤꯟꯖꯤꯜꯂꯛꯄꯅꯤ ꯑꯗꯨꯒ ꯑꯗꯨꯃꯛ ꯃꯥꯏꯕꯗꯨꯒꯤ ꯊꯋꯥꯏ ꯂꯧꯈꯤꯕꯅꯤ ꯃꯥꯏꯕꯁꯤ ꯃꯍꯥꯛ ꯁꯤꯈ꯭ꯔꯦ ꯃꯍꯥꯛ ꯍꯦꯛ ꯁꯤꯈꯤꯕꯗꯒꯤ ꯃꯥꯒꯤ ꯑꯀꯣꯏꯕꯗ ꯀꯣꯏꯄꯥꯏ ꯄꯥꯏꯔꯝꯕ ꯁꯥꯔꯣꯏꯁꯤꯡ ꯂꯥꯡꯂꯝꯕ ꯁꯔꯨ ꯁꯌꯥꯡꯁꯤꯡ ꯂꯣꯏꯅ ꯃꯥꯡꯈꯤꯕꯅꯤ ꯃꯐꯝ ꯑꯁꯤ ꯖꯤꯞ ꯂꯥꯎꯈꯤꯕꯅꯤ ꯑꯁꯣꯝꯗ ꯂꯥꯟꯊꯦꯡꯅꯔꯝꯕ ꯀꯌꯥ ꯑꯗꯨꯁꯨ ꯑꯗꯨꯝꯅ ꯃꯈꯣꯏꯒꯤꯗꯃꯛꯇ ꯃꯇꯤꯛ ꯃꯌꯥꯏ ꯀꯜꯂꯕ ꯁꯔꯣꯏ ꯌꯥꯝꯅ ꯊꯣꯛꯑꯝꯕꯗꯣ ꯃꯥꯏꯕꯗꯨꯒꯤꯗꯃꯛꯇ ꯃꯇꯦꯡ ꯄꯥꯡꯂꯤꯕꯁꯤꯡ ꯑꯗꯨꯒꯤꯗꯤ ꯂꯣꯏꯅ ꯃꯥꯡꯈꯤꯕꯅꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏꯒꯤ ꯂꯝꯕꯤ ꯂꯩꯇ꯭ꯔꯦ ꯃꯈꯣꯏ ꯃꯥꯏꯊꯤꯒꯗꯣꯔꯦ ꯍꯥꯏꯕ ꯈꯪꯕꯗꯒꯤ ꯃꯈꯣꯏ ꯃꯌꯥꯝ ꯑꯁꯤ ꯃꯥꯟꯅꯗꯨꯅ ꯆꯦꯟꯈꯤꯔꯝꯃꯤ ꯃꯐꯝ ꯑꯁꯤꯗ ꯕꯤꯅꯣꯏ ꯑꯃꯗꯤ ꯅꯅꯥꯎ ꯂꯩꯍꯧꯔꯝꯃꯤ ꯑꯗꯨꯒ ꯑꯁꯣꯝꯗꯅ ꯁꯤꯔꯕ ꯃꯥꯏꯕꯗꯨꯒꯤ ꯃꯅꯥꯛꯇ ꯀꯨꯡꯀꯨꯡ ꯐꯝꯂꯒ ꯂꯩꯔꯤ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯦꯡꯂꯤ ꯀꯨꯡꯀꯨꯡ ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕ ꯇꯥꯔꯕꯗꯤ ꯅꯍꯥꯛꯁꯨ ꯅꯍꯥꯛꯀꯤ ꯅꯌꯥꯝꯕꯒꯤ ꯃꯅꯥꯛꯇ ꯆꯠꯂꯣ ꯅꯨꯡꯉꯥꯏꯅ ꯂꯩꯔꯣ ꯅꯌꯥꯝꯕꯒꯤ ꯃꯅꯥꯛꯇ ꯂꯩꯔꯣ ꯍꯥꯏꯗꯨꯅ ꯀꯨꯡꯀꯨꯡꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯦꯡꯂꯤ ꯑꯗꯨꯒ ꯀꯨꯡꯀꯨꯡꯁꯦ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯈꯣꯡ ꯊꯥꯡꯒꯦ ꯇꯧꯕꯅꯤ ꯃꯁꯤꯒꯤ ꯃꯇꯝ ꯑꯁꯤꯗ ꯀꯨꯡꯀꯨꯡꯒꯤ ꯃꯈꯣꯡꯗ ꯎꯔꯤ ꯑꯃꯅ ꯌꯦꯠꯁꯤꯜꯂꯝꯃꯤ ꯃꯥꯕꯨ ꯌꯥꯜꯂꯤ ꯀꯨꯡꯀꯨꯡꯁꯦ ꯂꯦꯡ-ꯑꯣꯠꯄ ꯀꯔꯤꯃꯠꯇ ꯉꯝꯗ꯭ꯔꯦ ꯀꯔꯤꯅꯣ ꯀꯗꯣꯝꯗꯅꯣ ꯐꯥꯔꯤꯁꯤꯕꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯤ ꯆꯞ ꯂꯦꯞꯄꯤ ꯃꯥꯒꯤ ꯋꯥꯈꯟꯗꯅ ꯁꯤꯔꯕ ꯃꯥꯏꯕꯁꯤ ꯑꯃ ꯍꯤꯡꯒꯠꯂꯛꯇꯨꯅ ꯃꯥꯕꯨ ꯌꯥꯜꯂꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯜꯂꯤ ꯑꯣꯟꯊꯣꯛꯂꯛꯄ ꯃꯇꯝꯗꯗꯤ ꯃꯥꯏꯕꯗꯨꯅ ꯌꯥꯟꯕ ꯅꯠꯂꯝꯗ꯭ꯔꯦ ꯎꯔꯤ ꯑꯃꯅ ꯃꯥꯕꯨ ꯌꯦꯠꯁꯤꯟꯕ ꯃꯥꯒꯤ ꯃꯈꯣꯡꯗ ꯌꯥꯟꯕ ꯑꯣꯏꯔꯝꯃꯤ ꯀꯨꯡꯀꯨꯡꯁꯦ ꯎꯔꯤ ꯑꯗꯨꯅ ꯌꯦꯠꯁꯤꯜꯂꯤꯕꯗꯣ ꯅꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯅꯥꯟꯊꯣꯛꯄ ꯄꯥꯛ ꯉꯝꯗ꯭ꯔꯦ ꯑꯣꯟꯊꯣꯛꯅ ꯀꯟꯅ ꯌꯦꯠꯂꯤꯗ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯀꯟꯅ ꯌꯦꯠꯂꯤꯗ ꯍꯥꯏꯗꯨꯅ ꯃꯥꯁꯦ ꯅꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯩ ꯎꯔꯤ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯥꯅ ꯈꯪꯗ꯭ꯔꯤ ꯎꯔꯤ ꯑꯗꯨꯅ ꯑꯁꯨꯝ ꯀꯟꯅ ꯌꯦꯠꯁꯤꯜꯂꯛꯄꯁꯤꯗ ꯅꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯕꯗꯤ ꯌꯥꯝꯅ ꯋꯥꯔꯛꯄꯗꯒꯤ ꯃꯥꯏꯕꯗꯨꯒꯤ ꯃꯅꯥꯛꯃꯛꯇꯗ ꯃꯥꯏꯕꯗꯨꯅ ꯁꯤꯖꯤꯟꯅꯔꯝꯕ ꯌꯣꯠꯆꯩ ꯃꯆꯥ ꯑꯃ ꯇꯥꯔꯤ ꯃꯗꯨꯒꯤ ꯌꯣꯠꯆꯩ ꯑꯗꯨ ꯄꯥꯏꯗꯨꯅ ꯎꯔꯤ ꯑꯗꯨ ꯀꯟꯊꯠꯂ ꯐꯥꯎꯕꯗ ꯉꯝꯗ꯭ꯔꯦ ꯑꯗꯨꯗꯒꯤ ꯃꯥꯅ ꯀꯨꯌꯦꯡ ꯌꯦꯡꯊꯣꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯃꯥꯏꯕꯗꯨꯒꯤ ꯄꯨꯛ ꯅꯥꯀꯟꯗ ꯊꯥꯡ ꯃꯆꯥ ꯑꯃ ꯌꯣꯠꯂꯤꯕꯁꯤ ꯎꯔꯝꯃꯤ ꯃꯁꯤ ꯎꯕꯗꯒꯤ ꯊꯥꯡ ꯃꯆꯥ ꯑꯁꯤ ꯂꯧꯊꯣꯛꯏ ꯑꯗꯨꯒ ꯃꯥꯒꯤ ꯃꯈꯣꯡꯗ ꯌꯦꯠꯁꯤꯜꯂꯤꯕ ꯎꯔꯤ ꯑꯁꯤ ꯃꯥꯅ ꯄꯠ ꯀꯛꯊꯠꯂꯝꯃꯤ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯉꯁꯥꯏꯒꯤ ꯕꯤꯅꯣꯏ ꯑꯃꯗꯤ ꯅꯅꯥꯎꯒꯤ ꯃꯅꯥꯛ ꯇꯝꯅ ꯀꯨꯡꯀꯨꯡ ꯂꯥꯛꯈꯤꯔꯝꯃꯤ ꯎꯔꯤ ꯑꯗꯣ ꯃꯥꯅ ꯀꯛꯊꯠꯂꯒ ꯊꯜꯂꯝꯕ ꯃꯇꯝ ꯑꯁꯤꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯈꯣꯟꯖꯦꯜ ꯑꯃꯇꯪꯗꯤ ꯇꯥꯈꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯀꯨꯡꯀꯨꯡ ꯊꯣꯏꯅ ꯍꯦꯟꯅ ꯈꯟꯗꯦ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯉꯝꯗꯦ ꯑꯗꯨꯒ
ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯥꯛ ꯇꯝꯅ ꯀꯨꯡꯀꯨꯡ ꯂꯥꯛꯈꯤꯕꯅꯤ꯫ ꯍꯌꯦꯡ ꯃꯈꯥ ꯉꯥꯏꯕꯤꯔꯝꯃꯨ, ꯑꯔꯣꯏꯕꯒꯤ ꯃꯇꯝꯁꯨ ꯌꯧꯔꯛꯀꯗꯣꯔꯦ꯫ ꯎꯔꯤ ꯑꯁꯤ ꯀꯔꯤꯅꯣ? ꯀꯔꯤꯕꯨ ꯊꯣꯛꯀꯗꯣꯔꯤ? ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯗꯥꯟ ꯈꯨꯃꯟꯅ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫